Arambai News Guwahati da Maitelon gi pau tabri basing bu ihan han makta da chingangbam Sujitrani na khurumjari hojing asigi samlappa mariba pau sing lobirase Lagliba ning thokaba numitagi hogodoriba Assam gi budget mifam aseda mideng thamlaga Assam Assembly da MLA shingi workshop pangthokre dolpnamaki MLA sing loinana workshop asida speaker amasung deputy speaker su saruk yakhi laptop lainanabagi damag MLA amamam da lupa lakh ani ani pigadori amadi lagliba July 13 ta Finance Minister na budget puthokadori bane Assam gi Minister ani gi mathakta ahenba thodang khara ngasi hapkatkhre Welfare for Plain Tribes and Backward Classes WPTNBC gi thodang Education Minister Dr. Ranos Peguda aduga Boroland Development ki thodang na UZ Brahmada sinakhre ngase Himanta Biswa Sarma na luchingba samlengak tha ani mapung pha khibaga loinana anuba thorang kyasu paikhatlakle Assam da anuba department ama hangdok lagane mase indigenous assamese singi loan dharma amsung natpu chakhot hanabagi pandam da tonganba Department of Indigenous Faith and Culture haina thamgadori bane Assam gi CM Himanta Biswa Sarma nangasi Golparada chatuna social activist amasung Padma Shri awardee Dr. Bilu Baral Rabhagi hakchangi phibam yengsinkhre Hingchabi changbagi amamba thajanabi amasung khunai gi phattaba thajanabi kayagi mayokta lepa leitana lanjang changsilakhibi Birubala Rabha ngasidi cancer lainaga lanthengna hingba tari CM na lupa lakh ama sel gi mating oina ngasi pikhibaga loinana maki layengbagi thodang punamak Assam lengakna puragani haina CM masamakna Birubala da achirpa thajaba pikhi Assam Medical College and Hospital Dribugar nangasidi puwari ama semkhre India da ahanba Government Medical College Hospital amoina mobile van amagi manungda chahi 35 suraba anaba amada mai pakna thrombolysis tawkhre anaba se acute stroke oirabagi pung ahum gi manungda thrombolysis mai pakna pangthokibane Kuno High School Pulertol gi Hindi gi oja oibiramba Huirem Kala Chana laikhidabada khwairakpa irel umanglai ngaksellu Pulertolna awaba phongdorakle ngaksellu basigi founder general secretary su obiramba oja sina laikhidaba se lubasigi yamnamak chaungna mangjabani haina lubasigi president ngangom niranjana thadorakpa chirol amana phongdorakle Manipura sandokliba COVID virus asi karamba makhalgi virus no amadi kayamuk yamna sathibano haibana chingbapna makhangdokpa ngamnanabagi damag awanglong pokta ihan hanboina Imphal gi Takel Patalaiba Institute of Bioresearch and Sustainable Development IBCS talinkhatliba Indian SARS-CoV-2 Genomics Consortium Facility ngasi video conferencing gi khuthangda CMN Biren sangakhre Lupa crore terglom changna India lengak namating piduna linkhatkhiba facility asida mathau tawgadaba miyoising training tawba loire masigi matengna coronavirus sample sing khongatpada test tokthokduna virus ki makhal launaganba amasong sathibigi chang namak khangdokpa ngamlagani hainasu CM na phongdokhi Lamdamasigi local nga sarengbu puthokpa ngami singna loan lobada chada yankhai state lengakna grant piragani masiga marilina scheme ama thu matamda thabak paikhatnaba khanghankre haina ngasi kunmathoi suba National Fish Farmers Day ga marilina lamphel patalaiba fishery department ta pangthokpa thorom amada CM na phongdokhi Scheduled Tribe Demand Committee of Manipur gi founding president Dr. Yumnam Mohindra Singh na laikhidabada World Meeting Convention WMC na awaba phongdorakre maki leadership makhada committee asina Imphal da achoba miyam gi rally ani chatkhi Dr. Mohindra bo athoba yalhumi amoina ningsingba pami haina convention na thadorakpa cherol amada phongdorakle Manipuri Art, Culture amasung Theatre loinana isai gi lamda chauna saruk yaduna lakhiba ningthaujam naba chandrana laikhidaba sida United Manipuri Art and Culture Organization Umako Guwahati na online gi khuthangda awaba phongdorakre Lupki President Thokchom Rajendra Namifama Puoiduna amasung General Secretary GS Thongrana Sinlangduna pangthokiba thoromasida Lupki President Yengkhom Upendrana oja sina laikhidaba si Manipuri khunai gi oina achoba mangjaba amani haikhi Jiribam CMO gi meeting makhada ngasi ayuk All Jiribam United Clubs Association Azukaga COVID task force singa kusam naduna Ahmedabad ki Madrasa Maitai Naha Club Ningthembam amadi Jiribam railway platform dasu vaccine kapagi khongjang changsin ke DC Jiribam gi maike digi pirakpa face mask hand sanitizer loidana chana thaknaba polam singsu azukana yen thokhe
ngasi numiyung ba fawbada miyoi chamaga taramukna COVID vaccine kapki haina Vice President M Premchana khangalakhi. Friends of the People of Northeast Haiba Wakalona du Mangda Thamlaga Headquarter Kunmathoi Sector Assam Rifles amsung Inspector General Assam Rifles Kilamjing Makhada AR Kadamtala Batliana ngasi Kumasaragi COVID pandemic na soklaba khunja kuntra mangada dry ration yan thokre Batlian gi asigumba minungshi khangbagi thong asibo khunja singna thagatnarakhi. Awang nungpokta COVID ki yamnama kiningai oiraba Delta plus variant ihan hana phangba Tripurana oiri. West Bengal da punna sample chamaga yankai mathoi thakibada yamdrabada chada marfutara haibadi punna sample chamaga kuntrani pan Delta plus variant asi yauramki. Aduga sample kharadana Delta amasung Alpha variant su yauramki. State asida Delta plus virus na khwaidigi sogliba district asi West Tripura district ne. District asidagi punna case chamaga taramanga phangki asumna COVID ki pibam sathirakpadagi Tripura gi district tarahumdoida curfew lauthokpa tari. India da hokiba pung kunmari asida COVID ki anoba positive case lising ni phuni thoiga chatret humputaruk phangki lising ni phu mangaga chani yankai marina naba pharaduna discharge tawki amadi lising amaga chani supna tarukna COVID namaram oiduna laikhide. Awanopagi state singi manungdana Mizoram da Chongaga Kuntratret, Nagaland da Humpu, Manipur da Chatret ka Marfuni Pan, Amadi Assam da Lisinganiga Chahum, Marfutrama Toy Panke, Masige Manungda Guwahati dagi Chaniga Kunipan Yauri. Assam da Miyoi Kunmari, Manipur da Taret, Amadi Mizoram da Ani Laikitabagi report su lakle. GPay Google Pay bu RBI na ban tawkhre haina handakta social media sing da viral oikiba wafamadu aran bani haina RBI na sengdorakle. Apex Bank asina GPay bu ban tawkiba leite. Google Pay asi third party F provider TPAP haina classified tawi masina atay gumna UPI payment service su piri. Authorized TPAP sing NPCI gi website ta list tawi amadi authorized TPAP ama sizinaduna transaction tawba khudimak NPCI natraga RBI gi guidelines matungina fully protected ne khudong thiningai leite haire. Kerala da Zika virus na nabani chingnaba tarathret ki sample test tawbada negative oiramle adubu ngarang private hospital amadagi hospital staff tarahumdoi di Zika positive oiramkhi. Hauzik state asida Zika virus na nabadagi anaba taramari layeng chethari haina state asigi health minister Vina George na phongdorakre. Haitian police ki wafumatungina potharaba Colombian landmi sing yauna foreign missionary kunipan gi khutpu amana lebagasigi president Jovenel Moise bu hatpani haikre. Hariba foreign missionary sing asina lotun leiba konung sahar Port au Prince talaiba yum amada kapnarba matung makhoi ayamba phabangam lesu hairi. Hit squad da Cambodian taramanga amasung Haitian American ani yawi su hairi. Panbayai hokiba yum sagai sanumita president asina leiba masamaki yumda khulai paiba miyoi kharana nampuda changlaktuna nongmai maru tarani thoi panduna president asi khudakta mafamdumakta da sikhibane duga mahaki loinabi Martin yamna mak aruba fibamda hinghauki. Kudakta laying nabugidamak Florida da pukhibane. Aroiba dangasigi tentak pamaroiba pao khara. COVID ki mayokta changsiliba lanjang he na kankhanaba dharma amasung science ani ase punna chatminagadabani haibagi wakhalonda Meghalaya gi dharma gi luchingba singna COVID vaccine kapada ningjing mangjing nariba singda thona haptuna vaccine kapthok hanaba honagadauri. Assam amasung Mizoram gi ngamkhai gi trade nabagi matangda ngarang Delhi da state animaki mihut singa center ga phaminaduna wari sanakhiba do taisinaba ngamdre cheragasida ngasi kasar gi dola khol ngamkhai da lambi sembagi phibam yengsinba chaluba Assam gi official singi mathakta Mizo kahinba singna grenade langsilakpadagi irang thokre. Assam da lupa lag yangkhini thoigi fake bill sasinaba bill piduna sel lokthok lambagi maralda contractor amsung engineer singi mathakta lengakna FIR pankre. Shillongi St. Edmunds School gi principal na Euro Cup match yengnanabagi damak ozam sung mahairoi singi oina school suti laukthokhibaga loinana lagliba July gi tang 16 dagi school amuk hanglagani haikre. Mizo Students Union na online class tongnanabagi damak mahairoi singda smartphone sing yenthokre.
Tourist lakpagi masing hengalakpadagi Uttarakhand lengakna Nainital Dehradun amasung Mussoorie da leiba hotel singi occupancy chada yankhaida thamkhre. Mussoorie da lakpa tourist sing tangai fadana COVID negative ki report paidaba yaroi haide. Gujarat amasung Haryana da COVID case hantharakpadagi school college sing mathang sitna tha sigi 15 amadi 16 tagi hanglagani haina lengak singna lauthokre. Tamil Nadu da dukan amasung restaurant sing numidang pung 8 phawba hangba yabagi ayaba pikre. IMD na coastal Karnataka da numid ninigi oina red alert lauthokre. Jammu Kashmir gi Anantnag district da terrorist ahum security force na kaptuna hatkre. Jammu Kashmir da administration gi cleanup mission government official Tramathoi phamlokthokre. Hizbul gi chief ki macha sing yauna terrorist sing gi macha kaya thabaktagi lauthokre. Jammu Kashmir gi delimitation exercise mathang chahi habadi inglisingani kunithoi gi Mars phawda loiraba yai haide. Himachal Pradesh ki hanagi CM Veerbhadra Singh ngasi nungthil state honor ga loinana mahaki pokpham Simla district ki Rampur Busahar da aroiba mathong mangam pangthokre. Navjot Singh Sidhu bu themjinaba Punjab ki Congress chief ki pham mangonda piraba yare. Lebaga sida hojik phawbagi oina khwaidagi chawba drug fabagi case oina Delhi police na lupa crore lisingani ga chawga gi heroin kg chawhum ga yankhai mari phakre chenaba miyoi mari su phakhe. Numidumni gi khongchata RSS chief Assam da lakadori mahak Maligaw gi travel students hostel da leigani haire. UPSC na Indian Forest Service ki yauna civil services preliminary examination inglisingani kunmathoi gi applicant singda makoi gi parikha gi apamba center amukhana khanbagi khudong chawa pikhibaga loinana revised choice of center submit tobagi window phase anida habadi July 12 dagina 18 fawba amasung July 16 dagina 30 fawbagi nungthil pung numidang wairam pung 3 fawba yagani haire. Top WHO scientist amana COVID pandemic hantharakpa udri haikre. European Union gi lebak 15 na lamkoibasingi oina Covishield vaccine recognize tawkre. July 12 dagi August 9 phawba pangthokadoriba Tokyo Olympic kidamak games asigi maira Tokyo da thunglakre. Amade Tycoon Richard Branson hayeng space ta paragane. Ngasi yun di Arambai News Guwahati da Maitel ongi pau sandok chaba matang solutions baga loinana tabiri basingbo amkaso hanna khurumjari.